headline amasu koi pauche singda yamaruina yauri masida yaurisi XCM Biren Gini Haiba audio clip ki case hearing chathakre Manipur violence da aran batawa miyoi amata kankhatuna thamloi hadana AC na thamlali masida hojik thokli be irang sigi matang da akoi former chief minister gi khonjel ni haiba audio clip amaka viral chatkiba mahak ki audio clip tuna maram orakanda thoibe irang sida su achauba kaino ma yawi haidana hairi masi supreme court na no boina yengchelani jo hairi adum ko hojik sig matang da di haidi how far kayam haidi chumba lan badugi natada haiba clip tuna maram oiraga magi makhoni natte habdu thigat kani habju hairi adum pu thoiba violence ga thokriba ngasai gi audio clip ki viral duga Rinku kayam na related oine habsi matang da Rinku ki mota di kai thambini manipuri da leiriba manipuri macha singi manungda leiriba khoi gi maitai community se yamna yam saugande aduga upai leitaba khoi gi thabak khoi gi thau phangdabagi frustration leiba mayam ama adugi plus lebak ti am nungsiba lebak ki damakta ni hardi kathokani haiba mina yam loina oina tawe aduna kaigumba siri brain gi wafum ni hena hariba audio kano ma likamo orisina kaigumba asengba mak or magadi madu khwaidagi hena dangerous oiba hojik thoiba irang sida provocation yamna kan tawba adugumba kano ma watho mo oigadoribani oi oiram dabsu kano su khoi khonjel du siri brain gi su oiram dabsu oisanu tawbadabu hariba sigi khoi magi kano se khoi magi kano study tawu matamda forensic lab amkhakta kari haba maming doi cover private lab amkhakta tawu matam 93% khoi chap manai na haibagi pot dai khrabane adugi matungda atopada amuk khoi government gi da amuk tawrakanda hujiki hariba kano se voice sil tawrakanda masigi kano se thamgrabane adu karigumba sigi kano si the Supreme Court harisi Supreme Court khoi kanogi Solicitor General Tusam Hetana harisi Cookie Organization for Human Rights Trust hariba organization se sina neba petition tawreise aduna petition tawreiba organization si masigi magi kanosi kahini masi restart tawdaba dagi masa khangdabagi pot amakak thamba matamda Supreme Court na harise petitioner may be anybody ko aduga tawribodo kano ma khoi kangkhat padi yaro yaduna maramoraga ana aranbani don't have to protect the wrong I say esina kano the high hibaneba aduna hojik sigi kesi sisu aruba amani government information gi matang da la kan da side la matam da di aruba dum oidori bani side unga kan da side diversion pi ta matam da khoi gi manipur gi laibok si amuk unstable port se dum oigadaba dum man ba lei ko aduna sina handaksi singbadi kano si hujiki pot singa case lo singdaba man baduda amuk hearing si masigi tape sigi amuk nahungna thigatna khokatna tawraga July 21 da kano hearing list tawgremo July 21 sidadi khoigi final hearing umba lakadra haibagi adum da kano aingon da kitang thajajaba lei haibadi evidence ayamba puthokre kano me argument me ama tawna kare adagi hujik kano gi result lakre sil tawgre forensic science ki result lakre sil tawgre adagi investigation tawrani mayam du tawgi pot mayama kano tawrabani na July 21 phawudadi koi hearing se Supreme Court na kari pirapge have to magi directive magi kano se order se kari tarke have to badi koina yeng tare haitare okay azan ku loishalakpada akhoi gi chahi ani hele adugi mangda miyamna habidi khoi former chief minister nongthombam birensna popular government amoina chief minister moina leiringai matamda waruisina purakpa ngamdabana maram oiraga even BJP maraktagi anti biren haiba mkhoi kanglup ama makhoi taraga mapan Delhi daga kem tawdana leibagi wari lei adugi matung amuk miyamna PRC yamna khoina pingai dasu PR thambasi yam akiba moina tarami adubu thoiba tawdoksina maram oiraga PR lakpana pharani haba si meyana muk khali
adugi matungda mu miyamna Ladiba government Kugi Chief Minister si moral ground the resign tawgadabani habidusu resign tawre PR lae government resign tawre tha ahum sudri hauji tha ahum sudri ngagi marak sida miyamgi apam bangak tani PR chu miyamgi apam bani Chief Minister resign tawsu miyamgi apam bani miyamgi apam basi aduma leire adubu nahan MLA kunga mathoi na sign tawdana Taure hausi kulhum doi shure haire kunthra suba ngairi koli hairi how far kayam chumbano subject to correction adubu amuk kairao kendragi BJP gi MLA Rameshwarna yamna thaza aba oiba habidi warol ama khakta thasigi manung laingak ama semna ba wanaragani habise ngasai sambit patra lae tongan ba unari semdoira semoiro thangdri aduma pu sam ngasai Sahi tawada sign tawada yauriba makhoi manung da su tongan ba makhoi khangzaba ama lairabra haiba kaino sida makhoi governor ga tanaraga thuna semlani hairi sigi manung da makhoi lairiba manung sida ozaring ko something positive oiba khara abidi haiba Mr. makhoi kunga mathoi joji kulum doi sure kunthra suba ngairi haire duitade Mr. X Mr. Y Mr. Z makhoi at least kana gumba khara amadi khallaga thamam gadra haibagi kaino masu chingnaba masu lei madu natragadi yamna vocal loina ga hairak pasisu ozaring ko gi mot masidi kari thambini politics study ko politics study magi kano singsina opinion phongdok pa aduga magi attention draw tong na bagi hona basu dum yaw da binakte same word si khoi gi speaker na su mamang da kano makhakta phongdok ki belei haitar saka yam thuna semani haibagi pot adum lei haitar na agana moina sakar semani ena thajari basida miyam da phongdura isisu adum miyam singsigi thajabasi mangdana ba miyam singsigi asaw basi phadana bagi mo amakakni akoina khanggadaba amana sakar se laaga khoi hujik saka se semene khala se semaga manipur sibu amu hanagi shanti du da hanagi phibam du da hanjalanba ngamgaduri bra khoi da shanti porpa ngamgaduri bra aduga IDP singi wafum singsi hujibaba moi yana ba amta leitri adugi moi da changaga lehenna bagi thorang amata government na lokot pa udri lokalaga de dum yagadau jane si bot kanona su lokotte President rule gi matam da sulokate mamangi Shri N Biren Singh government gi matam da sulokate aduga sigi way forward ki ko ye oiba to khaba peace building process aduga masigi irang si loisinna na gi pot ama baba sinba ude haidare aduna masigi mayam sina maram orakanda MLA oina sum leibasi moy adum nungaram du mande mayamgi criticism je yadum taram gado male nakal kaya dagi MLA oina di lerga chaka semba ngamdaba majority leiraga kari gamdrino ka haibagi adugumba kholong mayam lakpa aduga somdana moigi leader khanbada moi masa bokta thajajaba maramdi moina leader khaluni asomdagi balong kakhalakani haibagi adugumbagi kano ma leiba tawbudabu miyamgi moida moidi election tawbuni election dikade adabda miyamda moigi potsi election kana dabu honabada koi saka semno honari adu tawri hana haiba singbasidi masidi adum kanoni common phenomenon ni haitare adum handagi chathara lakpa hujik sum chathariba adumba kano amani adubu ai thajajabadadi akhoi kano se hujik leiriba President rule se yamdrabada August phawbudi August matung phawbudi leihini haibagi aionda thajajaba aionda kano tawjaba amadi lejai aduma ai thamjage